Nakana nimaka lairiba IDP sing yumda hanjin ba yana ba hona dura tangdu laitana lehen bana maki ahan mathabak oigan hana Manipur ki chief minister oina wasak law krab yumnam Khemchand phongdo khrei ngarang chief minister oina wasak law krab tungda leba ki yai fana nabagi damang ngase ayuk Govindaji khurma lakibada mahakna wafam asi phongdo kibani Manipur kumjali singani kulumdo gi meda gi tholakiba tangdu laita da ba sinamana moraga kumjali singani kunmanga gi February dagi status the president rule thamduna lakibana mara moiduna miyamna anok belenga kama asa tawduna lakna kibane ngarang wasak law kiba lenga ka sigi matam chai ama fadrabana lairiba problem singa sigi solution purang rabo honabda awaba madi oigadawri NS Singda ning tamna chatok chasin yadriba IDP singa sibu yumda hanjinba yadra lairiba law and order ki lairiba problem singa sigi solution puraknaba honaba peaceful oiba environment ama lahen bupathau tai haina mahang phongdoki 2023 ki irang aduna maram orga lamdam asida mioi lising humpuena lanje aduna awaba phim mayok nakiba adu hanjinba yarba matamda kharada Mafam hanjanba yaraba mafam kharada mamingi oina khunda laita hanba haukhrabasu ngasisu awab phibamda adumak laire nakal animak lanje nariba mioi sing masa masa mayumda hanjil hanba honabda santi laiba mathau tabana lamdam asida tangdu laita ba lehenna nanba honabda maki anghan ba thabak oigani har phongdoki Manipur April thadagi census tawgani hariba sigi matangda thintabaki wafam laibra haina hangbada wai Khemchand mag hojimaki chief minister ge office ta sangdribna office sangwa matungda maki minister singa tanar matungda atu matamda hirama sigi matangda khangalake wafam thamlamki ningsing yai sai sigi April thadagi laiba ka sida census tawbada Manipur su yauri 2011 gi census aran ba yauki amade Manipur da ka hena mitop sangsilak gi issue laibana Manipur gi wena census asi yai thok piraga NRC pangthoklo matungda Manipur da census tawhun ga da bani haibu wafam lairi bani Khwaidagi major issue in lagisi nakal ani da lagiba IDP so masi am serious concern noina kamai tawdana atu matamda yumda janbe anaba peaceful atmosphere am pura census ki matang si ana government gi nifam adum pawi ba mali adu aisu office sang riunina fajana sanga ga khanga kana ai haijara